ngasi video sigi oina habi tare aina showroom se lakada gari da color se khara mong ta ba color habi tare ko latest color jik laiba sigi ja ei color ni hen hela ko yeng de. Hello everyone, welcome back to my channel 7 Speed Manipur. Ngasi yang nge phumda anoba video amaga loina na ngasi yamna fajaraba koi Manipur da inong nong na hangdok pata ngai ri ba kui dri ba habi tare koi gi Honda gi big wing ngai na ko ꯑꯗꯨꯒꯤ ꯁꯣꯔꯨꯝꯗ ꯂꯥꯛꯆꯔꯒ ꯉꯁꯤ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯖꯒꯦꯅ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯀꯣ ꯑꯗꯣ ꯒꯥꯔꯤꯁꯤꯡꯁꯤ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒꯁꯨ ꯈꯪꯒꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤ ꯋꯥꯏꯁ ꯀꯣ ꯀꯦꯇꯦꯒꯣꯔꯤ ꯑꯗꯨꯝꯅ ꯄꯥꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯒꯥꯔꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯈꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯛ ꯕꯥꯏꯛꯇꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯣꯐ ꯔꯣꯗ ꯊꯧꯕ ꯌꯥꯕ ꯑꯗꯒꯤ ꯑꯗꯨꯝ ꯑꯣꯟ ꯔꯣꯗ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯁꯤꯇꯤ ꯔꯥꯏꯗꯁꯨ ꯑꯗꯨꯝ ꯌꯥꯕ ꯒꯥꯔꯤ ꯂꯣꯏ ꯃꯤꯛꯁ ꯑꯞ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯦ ꯑꯗꯣ ꯑꯗꯣꯝꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯌꯦꯡꯉꯒꯗꯤ ꯍꯦꯟꯅ ꯀꯦꯃꯦꯔꯥꯗꯕꯨꯗꯤ ꯃꯌꯦꯛ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯖꯕ ꯐꯖꯗꯕ ꯀꯦꯃꯦꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯦꯛ ꯔꯤꯌꯦꯜ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗꯗꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯔꯤꯌꯦꯜ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯂꯨꯛꯁ ꯐꯖꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯤꯀꯣ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯑꯩ ꯁꯤꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯁꯨ ꯀꯣꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯘꯔꯤ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯇꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯖꯥꯒꯤ ꯍꯣꯟꯗꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥ ꯀꯩꯀꯩ ꯁꯣꯔꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯔꯦꯡꯗ ꯑꯗꯨꯝ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯁꯤꯗꯩꯗ ꯑꯗꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯎꯕꯤꯔꯅꯤ ꯍꯣꯟꯗꯥ ꯕꯤꯛ ꯋꯤꯡꯒꯤ ꯐꯖꯔꯕ ꯑꯗꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚ ꯁꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯣꯔꯨꯝꯁꯤꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯈꯔꯁꯨ ꯄꯤꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯣꯐꯔꯁꯤ ꯑꯗꯣꯝꯅ ꯒ꯭ꯔꯦꯞ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯐꯣꯔ 31 ꯃꯥꯔꯆꯀꯤꯀꯣ ꯁꯤ ꯃꯃꯥꯡꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯁꯤ ꯑꯣꯐꯔꯁꯤ ꯑꯗꯨꯝ ꯒ꯭ꯔꯦꯞ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩ ꯗꯤꯇꯦꯜꯁ ꯑꯣꯏꯕ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯅꯧꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯑꯣꯏꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯀꯣ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯣꯟꯇꯦꯟꯁꯤꯡ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯃꯊꯪ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯍꯣꯟꯗꯥ ꯍꯥꯏꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟꯃꯦꯟ ꯑꯃꯗꯤ ꯁ꯭ꯃꯨꯠꯅꯦꯁ ꯑꯗꯩ ꯀꯝꯐꯔꯠꯇꯁꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯀꯝꯄꯅꯤꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯊꯥꯖꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯇꯦꯁ ꯔꯥꯏꯗꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯈꯪꯒꯅꯤꯀꯣ ꯑꯗꯨ ꯇꯦꯁ ꯔꯥꯏꯗ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯁꯤꯀꯣ ꯁꯤꯒꯤ ꯍꯣꯟꯗꯥꯒꯤ ꯍꯥꯏꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ 350 ꯁꯦꯒꯃꯦꯟꯗꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯥꯏꯖꯔꯤꯕ ꯁꯦꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ 350 ꯁꯦꯒꯃꯦꯟ ꯑꯃ ꯂꯩꯔꯅꯤ 300ꯀꯤ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯗꯒꯤ 200 ꯑꯃꯒ ꯂꯩꯀꯣ ꯑꯗꯣ ꯃꯊꯪ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯤ ꯑꯩꯈꯣꯏ 350 ꯁꯦꯒꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯦꯁ ꯍꯥꯏꯅꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ
khitang akhoi premium su oire yeng boda ko adum city ride ki damakta akhoi classic akhoi 350 ga dum moise dum khara di dum hybrid look se ko dem anare ko ado sina mu akhoi headlamp da akhoi gi LED gumbi la lakwa ko adum khara adum feature haitare tongan ba akhoi gi adi silencer ga tongan ba khitang sina akhoi gi stylish oiba khitang sporty oiba ko yeng boda ko ado ma se color makal mari ko se leja color makal mari tu jai yang anjar ke jeda variant jina koi deluxe pro chrome aina ko chrome treatment ko lena na lak am su yaw re ko si sini ai color sing yang anjar ke ko si red tu ni ko 350 minus 1 thai jing adi ko yeng da adi si yang dix ado ga mage koi gi dimension ai screen map sara ge ado yan am da gari sing sigi sigi koi price to ai hapetang me am da hajar ke ko ado ama price e koi ex showroom da hajar ke ma se koi 2,16,238 sidagi horaga goes up to 2,18,882 smaina la lakani ko ado koi gi gop employee sing gi damak ta su koi gi moi gi tongan ba bonus 5,000 amga su pi ri ko koi corporate scheme da ko aduga moi gi sigi oi ba tongan ba koi gi warranty have dare ko gari sing gi ko warranty su koi 10 years warranty ni ko adu ki matik yam sang na pi bi ko adu sigi kudong sa se dum lobi ho sigi koi gi kudong sa se koi 31st March pau gi mang du ba lak pi ra ga di si kudong sa se dum phang bi ga ni ko okay ado sigi magi color option je mathang thang yang anjara ge sini magi maning gi looks na smaina u ga ni ko yang mi to maning mang disc brake ni koi gi dual ABS ta ko lakha ni color je ong si color je ai si jina akhoi anoba color ni ko phajai ko si color jo black ka koi red sticker si je si yam phajai ko color anoba handak lakpa color ni मैम होंतंग लाफिर के ये कांदा खंगी नि को सिगी कोई इंजन गे कोई लियाओ चिजु यमना कोई केनो ओरे क्रोम कोई इंजन जिसु कोई डायमंड कट तस माइने यावै बको अदो सिगी जिम यु याम थिना फजना सेटअप से अदुगा फ्रंट दसु माइने LED द लाइट माइने फिगनि को टेलीस्कोपिक माइने लाखनि सि अदुगा सिगी डिटेल्स से लइ पिरे बको कोई मासे लोइनमक डिजाइन जे देदा अखोई कस्टमाइज तौबई को खुदों साब सुदम पीरी बो सेदा कोई कैफ रेसर की मोंग डिजाइन अदि सोलो की डिजाइन मखल मखल को कोई सेदा फंगी को अदुगी खुदों साब दो अदुगा मोई की मीटर की कंसोल जे स्माइना ओ फंगनी डिजिटल की सु यावरे अदगी एनालॉग त सुम यावरे को अदगी टैंकी से लीटर कैपेसिटी जे 15 लीटर स्माइल लेगुम दौनी को अदो सिने E20 स्माइल थागनी को एम व्यू लाइसे यम लिंग यम फजे को अदो माइसे कोई क्लासिक डिजाइन दुनी को येंग बतो को सीट की डिजाइन का स्माइल ओ फंगनी को ए मागी बेजिंग होंडा स्माइल लेरे अदो सि लोइमक मनिंग ममांग LED दंगा था ओरनी को लाइसे सिजु अदो सि की मिरर सिजु कोई क्रोम स्माइना apa kan ko guys electric lang fazai ko mai footbed maina lai ne adu ga magi khoi gi engine gi power figure om de yeng makan da khoi gi ma se 29.4 newton meter khoi 3000 rpm smai la kan adu bhp na khoi 20.78 bhp smai la kan ko adum powerful fadana oil ko adu ga mo khoi mathang da la ko do sina mo khoi 300 R है ना को स्माइल लाखनी CB 300 R स्माइल लाखनी गाइस की आगे लुक स्माइल ओ फंगनी को अगर फ्रंट कोई टेलीस्कोपिक से सीमा की जिदे कोई के USD फोक कोई गोल्डन कलर द स्माइल फिनिश तो होगा अरे मागी ममांग की लुक स्माइल ओ बनी को साइड लुक्स को अरे मागी डायमेंशन ए डिटेल्स तो स्क्रीन में हाप्सर आ गया अदुगा मागी प्राइस फ्रॉम द लाख कान दी अखोगी 2,43,382 स्माइल लाखनी को अदो मागी BSP से अखोगी कनो ने 30.7 BSP को अदो न्यूटन मीटर 27.5 न्यूटन मीटर 7,500 RPM दा कोई कलर ऑप्शन अनी लाखनी सी कलर से मने अदो रेड को स्माइल लाखनी से नेक
neck bike ni ko sina ado si sina khoi karamba sinau sina hena pamgadagi har kan da khoi pakung sa khara inkhulak pa khoi kitang gari da khoi racer gi design kitang pamba aduga neck bike ta pambe sinau sing gi damak tawa smai lai adu mai set ki design jeng biro smai na u phangani ko aduga sigi sina khoi classic ki design manba looks man sina khoi gi sina khoi gi karamba sinau sing na hena prefer tawudagi har kan sidi khoi gi mainly sidi overall have tara hanju nahaju loinamak sina ba ya ba dumba makhal gi gari adum oi ba yare ko maramdi haidi magi classic looks ka loina lakpani na ko gari se retro gi ama design am sange ba aduna sida han na ka kan loimak sina ba yai ko CB 300R loigra matunga 350 da khoi RS hai namle CB 350 RS 6 oi duni ko hai da leis adom gi apamba color khuding mak sida loina mak adum phangani have tar adum leiba color khuding mak loimak adum pang rai khanjai ko adi loi phajai ba yeng da ado CC khoi color option mari ko gi CB 350 gi power ga loimak ma same oil ni ko id magi bsp je koi 20.78 bsp aduga toxina koi 29.4 newton meters maina oil ne ko si jo power output cha aduga sigi koi gi magi price from the lakpa kan da ex showroom da koi 2,18,237 dagina goes up to koi gi 2,21,238 maina lakhane bo ko ado yeng bio si chu khoi gi sina khoi kitang CB350 gi dum mana do ne ko sakse aduga se da kitang mana mo khoi gi kitang look se kitang naha na hena mo sina mo kitang hena prefer to na hena mo hena sana ga do gari mo ong da semak pai beta yemyo se LED de la ani ko si loi changes ke aduga sigi khoi gi side indicator ga je khoi gi stadium mo khoi gi round shape ta hape ko sina mo khoi slick wani am pa na hape ko khoi gi city right ta so cruise to da yam noi ga do mo adigi kitang off road slightly kitang adum taw da yam noi ga do mo ai di state so khoi gi makha da aluminum gi khoi guard ka smaina hape e wa adu engine gi layout che smaina fully black adi engine diamond cut smaina me pi e wa yo sit ta kitang difference smaina wo phangani ko adu six sit gi si khoi gi solo ride ki damak ta haidara se smaina design the sit se mi ang khadang smaina taw gi so customize taw ya bai kudong sa balum lai ha ba tare ko aduga magi koi gi engine gi magi gari sigi magi dimension a screen am hapsara ge magi look se smaina o bani aduga magi sticker gi magi design ko smaina to o phangani do na RS and smaina to thagani ko adu se da e hapet on tawraga yengan jara ke ko smaina o phangani ko sida digital gi masa kha yauri bo sine engine gi ABS ki adigi sida indication tawna no khara pire bo si LED ni mamang gi light smaina o phangani da sine ba yeng be am phajai handle ga ji ko yeng be am nuai adum magi touch and feel material je dam premium adum oi ko adigi seat sudum quality dum phajana lai yeng muda adi magi khoi gi somda khoi gi exhaust ka je smain o phangani ko adi foot pad adi magi khoi gi gear gi smaina loi o gani maning ge pillion ge khoi gi foot pad smaina o phangani sini khoi sina color ama lai re adi sida su color se tongan ba color option duni ko sida lai sigi sida color ma ana smaina o phangani aduga moi gi sida se khoi gi tayar gi magi sigi block ki pattern jeng to kitang khena hale bo haidi sina khoi gi terrain mode khudimak ta dum sina phajana kana to bangam modoi ni ko sina bda yam nuai ga doi ni ko haidi kitang anan ba jaga da su kitang rough hoina adigi chatpa mafam khudimak ta su dum sina kitang di hena nuai bam di oi ko ado magi engine power figure loimak sai 350 duga samana garni ko
ꯁꯤꯅ RSꯅꯦ ꯁꯤꯅ ꯈꯤꯇꯪ ꯅꯍꯥ ꯑꯣꯏꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ CB350 ꯑꯗꯣ CB350 ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯀ꯭ꯂꯥꯁꯤꯛ 350ꯒꯁꯨ ꯑꯗꯨꯝ ꯃꯁꯛꯁꯦ ꯂꯨꯛꯁꯦ ꯁꯤꯅ ꯈꯔ ꯆꯥꯎꯅ ꯎꯕ꯭ꯔꯥꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯁꯤꯒꯤ ꯃꯥꯒꯤ ꯑꯥꯔꯝꯁꯦ ꯃꯃꯥꯡꯒꯤ ꯐ꯭ꯔꯟꯠ ꯁꯁꯄꯦꯟꯁꯟꯒꯤ ꯑꯥꯔꯝ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯀꯂꯔꯁꯨ ꯃꯈꯣꯏꯁꯦ ꯀꯂꯔ ꯃꯈꯜ 6ꯅꯦ ꯂꯩꯔꯤꯁꯦꯀꯣ ꯁꯤꯗꯩꯗꯤ ꯀꯂꯔ ꯃꯈꯜ 3 ꯈꯛꯇꯪ ꯂꯩꯔꯦꯀꯣ ꯁꯤꯒꯤꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕꯀꯣ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯑꯗꯨꯒ ꯐꯨꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ LED ꯑꯣꯏꯔꯦꯕꯀꯣ ꯁꯤꯁꯨ ꯑꯗꯩ ꯁꯤꯁꯨ ꯃꯦꯇꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯂꯤꯡꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯗꯤꯛꯁꯀꯤ ꯃꯃꯥꯡꯒꯤ ꯐ꯭ꯔꯟꯠ ꯗꯤꯛꯁ ꯁꯥꯏꯖ ꯏꯁꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯥꯒꯤ ꯔꯤꯐ꯭ꯂꯦꯛꯇꯔꯒ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯑꯦꯂꯣꯏ ꯑꯗꯩ ꯋꯤꯜꯁꯤꯁꯨ ꯑꯦꯂꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯖꯤꯟꯒꯤ ꯂꯦꯑꯥꯎꯠꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯀ꯭ꯔꯣꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯗꯥꯏꯃꯟ ꯀꯠꯇꯁꯨ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ 3Dꯗ ꯁꯨꯃꯥꯏꯅ ꯍꯣꯟꯗꯥꯅ ꯁꯨꯃꯥꯏꯅ ꯊꯥꯔ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞꯁꯤꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠꯀꯤ ꯗꯤꯖꯥꯏꯟ ꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯀ꯭ꯂꯥꯁꯤꯛꯁꯀꯤ ꯂꯨꯛꯁꯇ ꯀꯣ ꯑꯗꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯨꯃꯥꯏꯅ ꯌꯥꯎꯔꯅꯤ ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯅꯤ ꯁꯤꯁꯨ LED ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯆꯦꯛ ꯂꯥꯎꯕ ꯒꯥꯔꯤꯅꯤꯀꯣ ꯑꯩ ꯊꯧꯔꯦꯕꯀꯣ ꯃꯇꯦꯛ ꯑꯃ ꯑꯩ ꯌꯦꯡꯉꯦꯕꯀꯣ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯌꯥꯝ ꯊꯤꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯌꯥꯝ ꯁꯥꯏꯂꯦꯟ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯅꯤ ꯏꯟꯖꯤꯟꯁꯦ ꯌꯥꯝ ꯔꯤꯐꯥꯏꯟ ꯑꯣꯏꯕꯀꯣ ꯑꯗꯣ ꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯕꯇꯟꯁꯤꯡꯁꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯐꯦꯠ ꯁꯤꯁꯨꯀꯣ ꯁꯤꯅ ꯕ꯭ꯂꯦꯛꯇꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁꯣꯔꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ 2,18,882ꯗꯒꯤ ꯍꯧꯔꯒ ꯒꯣꯁ ꯑꯞ ꯇꯨ 21,882 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯣꯝꯅ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯉꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯒꯦꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ CB300F ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯩ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯅꯤꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯒ꯭ꯔꯦ ꯀꯂꯔꯗ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯛ ꯚꯔꯖꯟꯅꯤꯀꯣ ꯃꯣꯏꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯇꯤ ꯗꯤꯖꯥꯏꯟ ꯄꯥꯝꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯀ꯭ꯔꯨꯁ ꯑꯣꯏꯅ ꯅꯦꯠꯄ ꯌꯥꯕ ꯒꯥꯔꯤꯅꯤ ꯅꯍꯥꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯒꯗꯕꯀꯣ ꯗꯤꯖꯥꯏꯟꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯂꯨꯛꯁ ꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯁꯁꯄꯦꯟꯁꯟ ꯁꯦꯇꯞꯁꯦ ꯑꯩꯈꯣꯏꯒꯤ UHD ꯇꯥꯏꯞꯅꯤꯀꯣ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯀꯂꯔꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯁꯁꯄꯦꯟꯁꯟ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯥꯏ ꯁꯤꯅ ꯏꯟꯖꯤꯟꯒꯤ ꯁꯨꯃꯥꯏꯅ ꯂꯦꯑꯥꯎꯠꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯃꯑꯣꯡ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯩ ꯃꯅꯤꯡꯒꯤ ꯗꯤꯛꯁ ꯕ꯭ꯔꯦꯛꯅꯤꯀꯣ ABSꯇ ꯑꯗꯨꯒ ꯁꯤꯒꯤ ABSꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯦꯛꯖꯣꯁ ꯇꯦꯜꯂꯒ ꯁꯥꯏꯠꯇ ꯅꯞꯄ ꯂꯩ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄ꯭ꯔꯥꯏꯁ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯄꯋꯥꯔ ꯑꯥꯎꯠꯄꯨꯠꯁꯦ ꯑꯩꯈꯣꯏꯒꯤ BHPꯁꯦ 24.13 BHP ꯑꯗꯨꯒ ꯇꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅ 25.6 ꯅ꯭ꯌꯨꯇꯟ ꯇꯣꯛ 5,500 RPMꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ ꯄꯋꯥꯔꯁꯦ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ LED ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯏꯠꯁꯦ ꯃꯃꯥꯡ ꯂꯥꯏꯠꯁꯦ ꯁꯤꯁꯦ ꯁꯥꯏꯠ ꯏꯟꯗꯤꯀꯦꯇꯔꯅ ꯁꯤ ꯌꯥꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯃꯥꯏꯁꯦ ꯄꯨꯔꯥ ꯐꯨꯜꯂꯤ ꯁꯤꯗꯅ ꯑꯃꯨꯛ ꯗꯤꯖꯤꯇꯦꯜ ꯉꯥꯛꯇ ꯑꯣꯏꯔꯛꯄꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦꯀꯣ ꯂꯨꯛꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯇꯨꯔꯤꯡ ꯀꯣ ꯇꯨꯔꯤꯡ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯣꯐ ꯔꯣꯗ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯁꯤꯡ ꯂꯣꯡ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯇꯨꯔ ꯆꯠꯄꯒꯨꯝꯕ
ꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯅ ꯕꯥꯏꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯗꯚꯦꯟꯆꯔꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯗꯤꯖꯥꯏꯟꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯥꯁꯤ ꯀꯩꯅꯣꯅꯦ 200X ꯀꯣ CB 200X ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ CB 200X ꯍꯥꯏꯁꯦ ꯃꯥꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯑꯗꯨꯝ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨꯝ ꯁꯤꯗꯤ ꯋꯥꯡꯉꯅꯤꯀꯣ ꯃꯔꯝꯗꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯄꯔꯄꯁꯁꯦ ꯇꯣꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯕꯣꯗꯤ ꯗꯤꯖꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯂꯣꯏꯅ ꯈꯦꯠꯅꯔꯛꯑꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯥꯒꯤ ꯄꯥꯋꯔ ꯑꯥꯎꯠꯄꯨꯠ ꯍꯥꯏꯇꯥꯔꯦꯀꯣ 17.3 bhp ꯑꯗꯨꯒ ꯇꯣꯛꯁꯤꯅ ꯑꯩꯈꯣꯏ 15.9 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ 6000 RPMꯗ ꯑꯗꯣ ꯁꯤ ꯀꯂꯔ ꯑꯣꯞꯁꯟ ꯑꯍꯨꯝꯗ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤꯀꯣ ꯁꯤꯒꯤꯁꯤꯃ ꯑꯗꯣ ꯁꯤꯒꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯣꯔꯨꯝꯗ ꯑꯩꯈꯣꯏ 1,51,450 ꯚꯦꯔꯤꯌꯟꯁꯦ ꯁꯤ ꯈꯤꯇꯪ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ 1,51,450 ꯁꯨꯃꯥꯏꯅ ꯂꯩꯒꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯦ ꯃꯥꯒꯤ ꯂꯨꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ ꯌꯦꯡꯕꯤꯔꯣ ꯐ꯭ꯔꯟꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯁꯤꯅ ꯋꯤꯟꯁꯤꯜ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ LED ꯂꯥꯏꯠ ꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯀꯜ ꯒꯥꯔꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯤꯗ ꯂꯣꯏꯍꯥꯞꯄꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯐ꯭ꯔꯟꯒꯤ ꯑꯩꯈꯣꯏ UHD ꯇꯥꯏꯞ ꯁꯁꯄꯦꯟꯁꯟ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯚꯦꯟꯇꯤꯂꯦꯇꯦഡ് ꯗꯤꯁꯛ ꯕ꯭ꯔꯦꯛ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯍꯥꯏꯗꯤ ABSꯅꯤ ꯃꯥꯒꯤ ꯕ꯭ꯔꯦꯀꯤꯡꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯒꯥꯔꯗ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯏꯟꯖꯤꯟ ꯀꯚꯔ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯅꯕ ꯏꯟꯖꯤꯟꯗ ꯈꯤꯇꯪ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗꯁꯨ ꯊꯝꯕ ꯌꯥꯔꯦ ꯑꯗꯣ ꯈꯤꯇꯪ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯏꯟꯖꯤꯟꯒꯤ ꯂꯦꯑꯥꯎꯠꯁꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛꯇ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯀꯠ ꯗꯤꯖꯥꯏꯟꯅꯦꯕ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯨ ꯃꯥꯒꯤ ꯐꯨꯠꯄꯦꯠ ꯔꯕꯔ ꯌꯥꯎꯋꯤꯀꯣ ꯁꯤꯁꯨ ꯒ꯭ꯔꯤꯞ ꯆꯦꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯁꯤ ꯄꯦꯂꯦꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯦꯂꯤꯃꯦꯟ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯅꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯦꯂꯣꯏꯁꯦ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯗꯒꯤ ꯁ꯭ꯋꯤꯡ ꯑꯥꯔꯝꯒꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯩ ꯃꯥꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ 200 ꯃꯥꯒꯤ ꯐꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯍꯣꯟꯗꯥ ꯁꯨꯃꯥꯏꯅ ꯊꯥ ꯂꯩꯔꯦ ꯑꯗꯨ ꯁꯤꯠꯀꯤ ꯑꯗꯨꯝ ꯁ꯭ꯃꯨꯠꯅꯦꯁ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐꯝꯕ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯕ ꯌꯥꯒꯅꯤ ꯑꯗꯨꯁꯨ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯃꯅꯤꯡꯒꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯒꯥꯔꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯒꯅꯤꯀꯣ ꯁꯤꯅꯤ ꯁꯝꯂꯞꯄ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯔꯤꯚ꯭ꯌꯨ ꯄꯤꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩ ꯗꯤꯇꯦꯜꯁ ꯔꯤꯚ꯭ꯌꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯄꯨꯔꯒ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯣꯟꯗꯥꯒꯤ ꯕꯤꯛ ꯋꯤꯡꯁꯤꯗꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯗꯗꯤ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯇꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯕꯨꯀꯤꯡꯗꯤ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯕꯨꯀꯤꯡꯁꯦ ꯑꯩꯈꯣꯏꯒꯤ NX 500 ꯄꯥꯝꯃꯒꯁꯨ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯞ 750 ꯑꯗꯩ CB ꯑꯩꯈꯣꯏ 650R ꯀꯣ ꯑꯗꯩ CBR 650R ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯇꯣꯞꯄ ꯃꯈꯜꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯁꯣꯝꯗ ꯂꯩꯇꯕꯅꯦꯕꯀꯣ ꯑꯗꯣ ꯕꯨꯀꯤꯡ ꯑꯗꯨꯝ ꯕꯨꯀꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗ ꯑꯗꯣꯝꯒꯤꯁꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩ ꯁꯤ ꯀꯂꯔꯁꯤꯅ ꯍꯦꯟꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯤꯀꯣ ꯁꯤꯒꯤ CBS 350 ꯍꯥꯏꯅꯦꯁꯀꯤ ꯀꯂꯔꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯣꯟꯗꯥꯒꯤ ꯑꯩꯈꯣꯏ CB 350 RSꯇ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗꯁꯨ ꯁꯤ ꯀꯂꯔꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯤꯇꯦꯜꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯑꯗꯩꯗ ꯑꯗꯨꯝ ꯗꯤꯇꯦꯜꯁꯁꯨ ꯍꯪꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯣꯛꯁ ꯑꯩꯈꯣꯏ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ ꯑꯣꯟ ꯔꯣꯗꯇ ꯑꯩꯈꯣꯏ 20% ꯀꯣ ꯑꯗꯨꯃꯥꯏꯅ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯃꯦꯅꯤꯡ ꯒꯥꯔꯤꯁꯤꯡꯁꯦ ꯄ꯭ꯔꯥꯏꯁ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨ EMIꯗꯁꯨ ꯈꯔ ꯈꯦꯠꯅꯕꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯗꯤꯇꯦꯜꯁꯁꯨ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯍꯪꯕꯤꯔꯒ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠ ꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜ ꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨꯀꯣ ꯑꯣꯀꯦ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤꯀꯣ